थाइना ममांगैदा लैबाक अमदा निंगथौ अमा पालम्मे निंगथौदुकी मसानुपा अमा लैरम्मे राजकुमार अदुगी चानबा मरुप अहुम लै मखोई अदुदी अमना बोर मंत्री की मसा अमना लैबाक अदुगी सेल यामना पाइबा ललोनबगी मसा अमना कोतवाल की मसानुपाने मखोई मरिसी लूना साना तिनरम्मे नोंगमदी मखोई मरीना अथापा लमदमदा कोइरुसी हाइना खनरम्मे मथंगी नुमित्ता सगोल अममम तोंदुना मखोई मरी अरापा लमदा खोंसालम्मे नुमित कयानी सगोल असुम थौदुना लाकबना नोंगमदी नुमित युंगबा मतमदा असुकपा उमंग अमदा थुंगलम्मे मफम अदुदा मखोईगी सगोल सिंगदु पुनसिंदुना ngaihak potharamme akoibagi phajabadu yenglamme ngaihak potharaba matungda umangdugi manung hanjinna changlakki numit tasilakba matamda umangdugi mayai oirapna laisang amakhak leiba thengnaramme laisangdugi mayada numidang asimadi potharaki haina khanduna mafam aduda palamme laisang manungda lainingba ahal amasu dhyan tawduna leiba ui lainingbadu pukning lupna dhyan tawbana maram oiraga marup maridu lakpa phauba khanglamde numidang oiraktuna mafamdu pungmam mamme laisang adugi manungdagi maingal kharadi thoraklamme marup maridu laisang adugi mapalda leklasi haina khanare umangdu asukpa umang oibana mafamdu sahing saba sasingi akiba leibana marup maridu ahing dumadi pung ahum sangnarasi aduga ataina pothanarasi hainaramme ahanbada lalonbagi masanupa aduna yasanglakpadagi hauraga pung ahum sanglamme mahaki matam loisilakpada laisang aduda angakpa thaudok ama ure laisang manungda leiriba lainingba aduna saru ama paikhatle aduga wahi khara masinda hanna sole mahakna sonkiba wahi singdu lalonbagi masa aduna munna tahawramme amasung khanghawramme lainingbana mahaki mantradu hek thiba loibaga laisangdugi akoibada taramba saru sayang kayamarum mareng lengpa haurakki saru singdu laisang adugi manungda mathanta sangsilaktuna lainingbagi makhong mayada mapai oina pairamme matam asida lalonbagi masanupadugi matam loiduna mahaksu pothakhre kotawalgi masana amok mahaki mahut silhawramme kotawalgi masa aduna laisangdugi manungda lainingbadu makhong karan senduna lainingduna leiba uramme manakta saru mapai amasu leiba ui adubu mahak madugi saru mapaidugi maramda thoidokna khangde matam kuina karisu angakpa amata uramde numidangi asikpadu lamhui khongbagi makholna thugairamme marup adugi pung ahumgi matamdu loisilakpa matamda angakpa thodok ama uramme lainingba ahalduna wahai khara hairamme madu kotawalgi masanupa aduna tahawramme wahai singdu hek haiba loikibaga saru mapaidu makhol thokna lengba haurakki saru singdu mathang samjinaraktuna sa amagi saru polang onkhre angakpaga loinana kotawalgi masanupa aduna lainingba ahalduna tawribadu yengduna lei ngaihakki matungda mahakki matamsu loikiduna mahaksu amuk pothare mantri masagi pali amuk taduna mahak mamit noiduna hagalaklamme tumliba mamanaba singadubu sanglamme matam adumakti ahing nongyagi matam oiramme bhut pret thawai phattaba laisingna sanaba matam adumakne lengli paliba thawai panba jibasing ngamnamak tumthanakraba matam asikpagi makholtana karimata takhidre mantri masadu laisanglomda yengluba matamda lainingba ahaldu dhyan tawduna leiba uramme lainingbadugi manakta sa amagi saru polang ama taduna leiba uramme mahak suklaba umanglomda amuk yengi adubu suklaba mamlaba ahing amasung asikpagi makholna uriba desyadu akibagum phahulle asumna kina mahaki pung ahumgi matamsu loisillakle adubu mahaksu matamasida angakpa thodok ama uramme lainingba ahalduna wahi khara haiba mahakna mayek sengna takhi wahi singdu mahakna khangjil hauramme wahi singdu hek haiba loibaga taramba saru polangdu sadong palakki unsana kupsilakki oirakliba matawaduda ngaklaba mantri masa adu
ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯂꯥꯏꯅꯤꯡꯕ ꯑꯍꯜꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯅꯤꯡꯕꯗꯨꯗꯤ ꯙ꯭ꯌꯥꯟ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯄꯨꯡ 3ꯒꯤ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯁꯨ ꯄꯣꯊꯥꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯄꯣꯊꯥꯔꯝꯗꯥꯏ ꯃꯇꯝꯗ ꯃꯍꯥꯛꯅ ꯎꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯔꯨꯞꯁꯤꯡꯗ ꯍꯥꯏꯔꯝꯗꯦ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯒꯤ ꯄꯥꯂꯤ ꯇꯥꯔꯦ꯫ ꯃꯍꯥꯛꯁꯨ ꯇꯨꯝꯕ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯂꯥꯏꯅꯤꯡꯕ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯂꯥꯏꯅꯤꯡꯕꯗꯨꯒꯤ ꯃꯅꯥꯛꯇ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯁꯥ ꯑꯃꯁꯨ ꯇꯥꯗꯨꯅ ꯂꯩꯕ ꯎꯕꯗ ꯅꯤꯡꯊꯧ ꯃꯆꯥꯗꯨ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯝ ꯄꯨꯡ 3ꯒꯤ ꯃꯇꯝꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯦꯜꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯨ ꯃꯍꯥꯛꯇꯤ ꯅꯤꯡꯊꯤꯅ ꯇꯨꯝꯕ ꯐꯪꯕꯅ ꯃꯁꯥ ꯆꯣꯛꯊꯕ ꯐꯥꯎꯔꯝꯗꯦ꯫ ꯅꯣꯡ ꯉꯥꯜꯂꯝꯗꯥꯏꯗ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯔꯛꯄꯒꯤ ꯐꯖꯕꯗꯨ ꯌꯦꯡꯂꯒꯦ ꯈꯟꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯣꯡ ꯉꯥꯜꯂꯝꯗꯥꯏ ꯅꯣꯡꯄꯣꯛꯁꯤꯡꯗꯒꯤ ꯃꯉꯥꯜ ꯐꯥꯎꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯃꯍꯥꯛ ꯂꯥꯏꯅꯤꯡꯕ ꯑꯍꯜꯗꯨꯗ ꯌꯦꯡꯂꯝꯃꯤ꯫ ꯂꯥꯏꯅꯤꯡꯕ ꯑꯍꯜꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯇꯥꯔꯤꯕ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯁꯥ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯋꯥꯍꯩ ꯈꯔ ꯍꯥꯏꯕ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯇꯥꯍꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯁꯤꯕ ꯁꯥꯗꯨ ꯊꯋꯥꯏ ꯄꯥꯜꯂꯛꯇꯨꯅ ꯍꯧꯒꯠꯂꯛꯂꯦꯗꯣ꯫ ꯑꯗꯨꯒ ꯂꯥꯏꯁꯪ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯗꯣꯛꯇꯨ ꯎꯕꯗ ꯅꯤꯡꯊꯧ ꯃꯆꯥꯗꯨ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯎꯆꯦꯛ ꯋꯥꯌꯥꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯦ꯫ ꯇꯨꯝꯂꯝꯕ ꯃꯔꯨꯞ ꯑꯍꯨꯝꯗꯨꯁꯨ ꯍꯧꯒꯠꯅꯔꯛꯇꯨꯅ ꯃꯈꯣꯏ ꯃꯔꯤꯃꯛ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯃꯈꯣꯏꯒꯤ ꯈꯣꯡꯆꯠꯇꯨ ꯃꯈꯥ ꯇꯥꯔꯝꯃꯤ꯫ ꯆꯠꯅ ꯆꯠꯅ ꯃꯈꯣꯏ ꯃꯔꯤꯃꯛ ꯃꯊꯃꯣꯏꯗ ꯑꯍꯤꯡꯗ ꯎꯈꯤꯕ ꯑꯉꯛꯄ ꯊꯧꯗꯣꯛꯁꯤꯡꯗꯨꯒꯤ ꯃꯔꯝꯗ ꯈꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯋꯥꯗꯤ ꯉꯥꯡꯅꯗꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯅꯨꯃꯤꯠ ꯌꯨꯡꯈꯠꯂꯛꯄ ꯃꯇꯝꯗ ꯄꯨꯈ꯭ꯔꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯍꯧꯕ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯥꯗ ꯄꯣꯊꯥꯔꯝꯃꯤ꯫ ꯎꯍꯩ ꯋꯥꯍꯩ ꯈꯔ ꯍꯦꯛꯇꯨꯅ ꯆꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯁꯤꯡ ꯈꯔ ꯊꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯧ ꯃꯆꯥꯅ ꯍꯥꯏꯔꯛꯈꯤ, "ꯃꯔꯨꯞꯁꯥ, ꯅꯈꯣꯏ ꯂꯥꯏꯁꯪ ꯃꯅꯨꯡꯗ ꯂꯩꯍꯧꯕ ꯂꯥꯏꯅꯤꯡꯕ ꯑꯍꯜꯗꯨꯒꯤ ꯑꯉꯛꯄ ꯀꯔꯤꯃꯠꯇ ꯎꯔꯛꯇꯕ꯭ꯔꯥ? ꯑꯩꯅ ꯎꯔꯛꯄꯁꯤꯡ ꯑꯗꯨꯁꯨ ꯍꯥꯏꯒꯦ꯫ ꯅꯈꯣꯏꯅ ꯎꯔꯛꯄꯁꯤꯡꯗꯣ ꯍꯥꯏꯅꯔꯁꯤ꯫ ꯑꯍꯥꯟꯕꯗ ꯏꯇꯥꯎ ꯏꯕꯨꯡꯉꯣ, ꯂꯂꯣꯟꯕꯒꯤ ꯃꯆꯥꯅꯍꯥꯛꯅ ꯍꯥꯟꯅ ꯍꯥꯏꯕꯤꯔꯣ, ꯑꯗꯨꯒ ꯃꯊꯪ ꯍꯥꯏꯅꯔꯁꯤ꯫ ꯂꯂꯣꯟꯕꯒꯤ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯐꯔꯦ, ꯑꯩꯅ ꯎꯈꯤꯕꯁꯤꯡꯗꯨ ꯍꯥꯏꯖꯒꯦ꯫ ꯑꯩꯅ ꯎꯈꯤꯕꯁꯤ ꯂꯥꯏꯅꯤꯡꯕ ꯑꯍꯜꯗꯨꯅ ꯁꯔꯨ ꯑꯃꯈꯛ ꯄꯥꯏꯈꯠꯂꯒ ꯋꯥꯍꯩ ꯈꯔ ꯁꯣꯟꯈꯤ꯫ ꯋꯥꯍꯩꯁꯤꯡꯗꯨ ꯑꯩꯁꯨ ꯈꯪꯖꯍꯧꯏ꯫ ꯃꯍꯥꯛꯅ ꯋꯥꯍꯩꯁꯤꯡꯗꯨ ꯍꯦꯛ ꯁꯣꯟꯕ ꯂꯣꯏꯕꯒ ꯂꯥꯏꯁꯪꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯈꯣꯜ ꯀꯌꯥꯃꯔꯨꯝ ꯇꯥꯔꯛꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯥꯏꯁꯪ ꯃꯅꯨꯡꯗ ꯁꯔꯨ ꯁꯌꯥꯡ ꯀꯌꯥ ꯃꯁꯥ ꯃꯊꯟꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯥꯏꯅꯤꯡꯕ ꯑꯍꯜꯗꯨꯒꯤ ꯃꯅꯥꯛꯇ ꯃꯄꯩ ꯑꯣꯏꯅ ꯄꯩꯗꯨꯅ ꯂꯩꯕ ꯑꯩꯅ ꯎꯈꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯒꯤ ꯃꯇꯝꯁꯨ ꯂꯣꯏꯈꯤꯗꯨꯅ ꯃꯔꯨꯞ ꯀꯣꯇꯋꯥꯜꯒꯤ ꯃꯆꯥꯕꯨ ꯑꯩꯅ ꯍꯧꯗꯣꯛꯂꯝꯂꯒ ꯑꯩꯁꯨ ꯑꯗꯨꯝ ꯄꯣꯊꯥꯔꯦ." ꯀꯣꯇꯋꯥꯜꯒꯤ ꯃꯆꯥꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, "ꯃꯔꯨꯞꯁꯥ, ꯑꯩꯅ ꯎꯈꯤꯕꯗꯨ ꯍꯥꯏꯖꯔꯒꯦ꯫ ꯂꯥꯏꯅꯤꯡꯕ ꯑꯍꯜꯗꯨ ꯁꯔꯨ ꯃꯄꯩꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯋꯥꯍꯩ ꯈꯔ ꯁꯣꯜꯂꯝꯃꯤ꯫ ꯃꯗꯨ ꯑꯩꯁꯨ ꯁꯦꯡꯅ ꯇꯥꯍꯧꯏ꯫ ꯃꯍꯥꯛꯅ ꯋꯥꯍꯩꯁꯤꯡꯗꯨ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯕꯒꯗꯤ ꯁꯔꯨꯁꯤꯡꯗꯨ ꯃꯔꯦꯡ ꯂꯦꯡꯂꯛꯇꯨꯅ ꯃꯁꯥ ꯃꯊꯟꯇ ꯁꯝꯖꯤꯟꯅꯔꯛꯈꯤ꯫ ꯁꯥ ꯑꯃꯒꯤ ꯁꯔꯨ ꯄꯣꯂꯥꯡ ꯑꯣꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯔꯨꯞꯁꯥ, ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯃꯇꯝꯁꯨ ꯂꯣꯏꯔꯦ꯫ ꯑꯩꯅ ꯑꯩꯒꯤ ꯃꯔꯨꯞ ꯃꯟꯇ꯭ꯔꯤ ꯃꯆꯥꯕꯨ ꯍꯧꯗꯣꯛꯆꯔꯝꯂꯒ ꯑꯩꯁꯨ ꯑꯗꯨꯝ ꯄꯣꯊꯥꯔꯦ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, "ꯆꯨꯝꯃꯤ꯫ ꯃꯔꯨꯞꯁꯤꯡꯅ ꯍꯥꯏꯈꯤꯕ ꯁꯔꯨ ꯄꯣꯂꯥꯡꯗꯣ ꯂꯥꯏꯅꯤꯡꯕꯗꯨꯒꯤ ꯃꯅꯥꯛꯇ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯨꯡ 3ꯃꯨꯛ ꯑꯩꯁꯨ ꯀꯤꯅ ꯑꯍꯤꯡꯗꯨ ꯂꯦꯟꯈꯤ꯫ ꯃꯇꯨꯡꯗ ꯂꯥꯏꯅꯤꯡꯕ ꯑꯍꯜꯗꯨꯅ ꯃꯃꯤꯠ ꯁꯪꯇ꯭ꯔꯤꯛ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯨꯗ ꯌꯦꯡꯕ ꯎꯈꯤ꯫ ꯑꯗꯨꯒ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯍꯩꯁꯤꯡꯗꯨ ꯑꯩꯁꯨ ꯈꯪꯖꯍꯧꯏ꯫ ꯋꯥꯍꯩꯁꯤꯡꯗꯨ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯕꯒ ꯁꯔꯨ ꯄꯣꯂꯥꯡꯗꯨ ꯁꯥꯗꯣꯡ ꯑꯃꯁꯨꯡ ꯎꯟꯁꯥ ꯄꯥꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯊꯋꯥꯏꯗꯤ ꯌꯥꯎꯗꯕ ꯁꯥ ꯑꯃ ꯑꯣꯏꯅ ꯂꯩꯃꯥꯏꯗ ꯑꯗꯨꯝ ꯇꯥꯗꯨꯅ ꯂꯩꯈꯤ꯫ ꯃꯇꯥꯡꯗꯨꯗ ꯑꯩꯒꯤ ꯃꯇꯝ ꯂꯣꯏꯗꯨꯅ ꯑꯩꯅ ꯃꯔꯨꯞ ꯔꯥꯖꯀꯨꯃꯥꯔꯕꯨ ꯍꯧꯗꯣꯛꯆꯔꯒ ꯑꯩꯁꯨ ꯄꯣꯊꯥꯔꯦ꯫ ꯅꯤꯡꯊꯧ ꯃꯆꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, "ꯃꯔꯨꯞꯁꯥ, ꯅꯈꯣꯏꯅ ꯎꯈꯤꯕ ꯃꯌꯥꯝꯗꯨꯗꯒꯤ ꯃꯈꯥ ꯇꯥꯕꯗꯤ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯃꯔꯨꯞꯁꯤꯡꯅꯁꯨ ꯍꯦꯟꯅ ꯈꯪꯂꯝꯂꯒꯅꯤ꯫ ꯂꯥꯏꯅꯤꯡꯕ ꯑꯍꯜꯗꯨꯅ ꯁꯥ ꯑꯗꯨꯗ ꯌꯦꯡꯂꯒ ꯋꯥꯍꯩ ꯈꯔ ꯍꯥꯏꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯁꯥꯗꯨ ꯊꯋꯥꯏ ꯄꯥꯜꯂꯛꯇꯨꯅ ꯂꯥꯏꯁꯪꯗꯨꯗꯒꯤ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯣꯡꯁꯨ ꯑꯗꯨꯝ ꯉꯥꯜꯂꯛꯂꯦ꯫
ꯃꯔꯨꯞ ꯃꯔꯤꯗꯨ ꯃꯈꯣꯏꯅ ꯎꯔꯛꯄꯁꯤꯡꯗꯨ ꯂꯤꯅꯗꯨꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯅꯧꯅ ꯐꯪꯕ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯨꯒꯤ ꯃꯇꯤꯛ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯟꯇ꯭ꯔꯁꯤꯡꯗꯨ ꯆꯥꯡꯌꯦꯡ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯁꯤ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤꯕ ꯎ ꯄꯥꯝꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯁꯔꯨ ꯑꯃ ꯇꯥꯕ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯆꯥꯡꯌꯦꯡ ꯇꯧꯔꯁꯤ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯂꯂꯣꯟꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯁꯔꯨꯗꯨ ꯂꯧꯈꯠꯂꯝꯃꯤ ꯑꯗꯨꯒ ꯂꯥꯏꯅꯤꯡꯕꯅ ꯍꯥꯏꯈꯤꯕ ꯃꯟꯇ꯭ꯔ ꯑꯗꯨ ꯁꯣꯜꯂꯝꯃꯤ꯫ ꯈꯨꯗꯛꯇ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯁꯔꯨ ꯁꯌꯥꯡ ꯀꯌꯥꯃꯔꯨꯝ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯁꯔꯨ ꯃꯄꯩ ꯑꯃ ꯄꯩꯔꯝꯃꯤ꯫ ꯀꯣꯇꯋꯥꯜꯒꯤ ꯃꯆꯥꯅ ꯑꯃꯨꯛ ꯃꯍꯥꯛꯅ ꯂꯥꯏꯅꯤꯡꯕꯗꯒꯤ ꯇꯥꯍꯧꯕ ꯃꯟꯇ꯭ꯔꯗꯨ ꯁꯣꯟꯕꯗ ꯁꯔꯨꯁꯤꯡꯗꯨ ꯃꯁꯥ ꯃꯇꯣꯝꯇ ꯁꯝꯖꯤꯟꯅꯈꯤꯗꯨꯅ ꯁꯔꯨ ꯄꯣꯂꯥꯡ ꯑꯃ ꯑꯣꯏꯈ꯭ꯔꯦ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯑꯃꯨꯛ ꯃꯍꯥꯛꯅ ꯇꯥꯍꯧꯕ ꯃꯟꯇ꯭ꯔꯗꯨ ꯁꯣꯟꯕꯗꯗꯤ ꯁꯥꯗꯣꯡ ꯑꯃꯁꯨꯡ ꯎꯟꯁꯥ ꯄꯥꯜꯂꯛꯇꯨꯅ ꯁꯥꯗꯨ ꯌꯥꯝꯅ ꯆꯥꯎ ꯁꯥꯡꯂꯕ ꯀꯩꯔꯥꯡ ꯀꯩꯖꯥꯎ ꯑꯃ ꯑꯣꯟꯈ꯭ꯔꯦ꯫ ꯃꯔꯨꯞ ꯑꯍꯨꯝꯗꯨ ꯃꯈꯣꯏꯅ ꯈꯪꯍꯧꯕ ꯃꯟꯇ꯭ꯔ ꯑꯗꯨ ꯆꯨꯝꯂꯕ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯃꯔꯨꯞ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯟꯇ꯭ꯔꯗꯨ ꯆꯥꯡꯌꯦꯡ ꯇꯧꯗꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯀꯩ ꯑꯁꯤꯅ ꯊꯋꯥꯏ ꯄꯥꯜꯂꯛꯂꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄ ꯌꯥꯏ꯫ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯅ ꯍꯥꯏꯔꯝꯃꯤ, ꯃꯔꯨꯞꯁꯥ, ꯅꯈꯣꯏꯅ ꯈꯪꯍꯧꯕ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯨꯗꯤ ꯆꯨꯝꯂꯦ ꯍꯥꯏꯕ ꯈꯪꯂꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯂꯤꯕ ꯑꯁꯤꯗꯤ ꯆꯨꯝꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯩ ꯈꯪꯅꯤꯡꯉꯤ꯫ ꯀꯔꯤꯒꯤ ꯑꯩꯈꯣꯏꯅ ꯈꯨꯗꯣꯡꯊꯤꯕꯒꯤꯗꯃꯛ ꯑꯀꯤꯕ ꯐꯥꯎꯒꯗꯧꯔꯤꯕꯅꯣ? ꯃꯁꯤꯒꯤ ꯑꯆꯧꯕ ꯎꯖꯥꯎ ꯑꯁꯤꯗ ꯀꯥꯈꯠꯇꯨꯅ ꯃꯇꯣꯟꯒꯤ ꯃꯁꯥ ꯑꯁꯤꯗ ꯅꯈꯣꯏ ꯑꯍꯨꯝ ꯂꯩꯔꯣ꯫ ꯑꯩꯁꯨ ꯃꯟꯇ꯭ꯔ ꯍꯦꯛ ꯊꯤꯕ ꯂꯣꯏꯕꯒ ꯅꯈꯣꯏꯒꯤ ꯅꯇꯨꯡ ꯏꯟꯗꯨꯅ ꯀꯥꯈꯠꯂꯛꯂꯒꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯆꯥꯡꯌꯦꯡꯗꯨ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅ ꯃꯟꯇ꯭ꯔ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯕꯒ ꯃꯍꯥꯛ ꯎ ꯃꯊꯛꯇ ꯆꯦꯟꯈꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯀꯩꯖꯥꯎ ꯑꯗꯨꯁꯨ ꯊꯋꯥꯏ ꯄꯥꯜꯂꯛꯇꯨꯅ ꯍꯧꯒꯠꯂꯛꯂꯒ ꯉꯪꯗꯨꯅ ꯈꯣꯡꯂꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯒꯣꯜ ꯃꯔꯤꯗꯨ ꯍꯥꯠꯇꯣꯛꯇꯨꯅ ꯆꯥꯊꯣꯛꯈ꯭ꯔꯦ꯫ ꯃꯔꯨꯞ ꯃꯔꯤꯗꯨ ꯎꯊꯛ ꯑꯗꯨꯗꯒꯤ ꯄꯥꯈꯠꯅ ꯌꯦꯡꯂꯝꯃꯤ꯫ ꯀꯩꯗꯨ ꯁꯒꯣꯜꯁꯤꯡꯗꯨ ꯆꯥꯔꯕ ꯃꯇꯨꯡꯗ ꯃꯐꯝꯗꯨꯗꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯦ꯫ ꯃꯔꯨꯞ ꯃꯔꯤꯗꯨ ꯍꯧꯖꯤꯛꯇꯤ ꯁꯒꯣꯜ ꯌꯥꯎꯗ꯭ꯔꯕꯗ ꯈꯣꯡꯅ ꯆꯠꯄ ꯇꯥꯔꯦ꯫ ꯐꯅ ꯁꯥꯡꯅ ꯈꯣꯡꯅ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯃꯃꯩꯊꯪꯗ ꯃꯈꯣꯏ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯜ ꯑꯃꯗ ꯊꯨꯡꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯐꯝꯗꯨꯗ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯍꯤ ꯅꯠꯇ꯭ꯔꯒꯅ ꯖꯍꯥꯖꯅꯆꯤꯡꯕ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯉꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯉꯥꯏꯔꯕ ꯃꯇꯨꯡꯗ ꯑꯔꯥꯞꯄꯗ ꯖꯍꯥꯖ ꯑꯃꯈꯛ ꯂꯥꯛꯄ ꯎꯔꯦ꯫ ꯃꯈꯣꯏ ꯃꯔꯤꯅ ꯈꯨꯠ ꯍꯥꯏꯗꯨꯅ ꯖꯍꯥꯖ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯎꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯃꯩꯊꯪꯗ ꯖꯍꯥꯖ ꯑꯗꯨ ꯌꯧꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏ ꯃꯔꯤꯗꯨ ꯖꯍꯥꯖ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯖꯍꯥꯖ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨꯅ ꯃꯈꯣꯏ ꯃꯔꯤꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯖꯍꯥꯖ ꯑꯁꯤꯗ ꯆꯥꯅ ꯊꯛꯅꯅꯕ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯗꯕꯅ ꯅꯈꯣꯏ ꯃꯔꯤ ꯑꯅꯛꯄꯗ ꯂꯩꯕ ꯍꯤꯊꯥꯡꯐꯝ ꯑꯃꯗ ꯀꯨꯝꯍꯧꯔꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠ 4-5 ꯆꯠꯂꯕ ꯃꯇꯨꯡꯗ ꯐꯨꯔꯥ ꯗꯂꯥꯟ ꯀꯌꯥꯃꯔꯨꯝ ꯂꯩꯕ ꯁꯍꯔꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯍꯤꯊꯥꯡꯐꯝ ꯑꯃꯗ ꯊꯨꯡꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯔꯨꯞ ꯃꯔꯤꯗꯨ ꯀꯨꯝꯍꯧꯔꯦ꯫ ꯃꯈꯣꯏ ꯃꯔꯤꯃꯛ ꯁꯍꯔꯒꯤ ꯀꯩꯊꯦꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯑꯊꯨꯝ ꯑꯍꯥꯎ ꯌꯣꯟꯕ ꯗꯨꯀꯥꯟꯁꯤꯡ ꯊꯣꯡ ꯍꯥꯡꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯨꯀꯥꯟ ꯃꯄꯨꯗꯤ ꯂꯩꯕ ꯎꯗꯦ꯫ ꯄꯣꯠꯐꯝ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛ ꯍꯥꯡꯉꯤ꯫ ꯑꯗꯨꯕꯨ ꯄꯣꯠ ꯌꯣꯜꯂꯤꯕ ꯃꯤꯗꯤ ꯑꯃꯠꯇ ꯂꯩꯕ ꯎꯗꯦ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯁꯍꯔꯗꯨ ꯃꯤ ꯑꯃꯠꯇ ꯂꯩꯕ ꯎꯔꯝꯗꯦ꯫ ꯃꯤꯇ ꯅꯠꯇꯅ ꯁꯥ ꯉꯥ ꯍꯨꯏ ꯍꯧꯗꯣꯡ ꯑꯃꯠꯇ ꯎꯔꯝꯗꯦ꯫ ꯃꯐꯝꯗꯨꯗ ꯂꯩꯔꯝꯂꯤꯕ ꯌꯨꯝ ꯀꯩꯁꯤꯡ ꯑꯗꯨꯁꯨ ꯊꯣꯡ ꯊꯣꯡꯅꯥꯎ ꯂꯣꯏꯅꯃꯛ ꯍꯥꯡꯗꯣꯛꯏ꯫ ꯌꯨꯝꯕꯨꯗꯤ ꯑꯃꯠꯇ ꯂꯩꯕ ꯎꯗꯦ꯫ ꯁꯍꯔꯗꯨ ꯃꯤ ꯂꯩꯅꯗ꯭ꯔꯕ ꯁꯍꯔ ꯑꯃ ꯃꯥꯜꯂꯤ꯫ ꯃꯔꯨꯞ ꯃꯔꯤꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯑꯀꯤꯕ ꯄꯣꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯔꯤꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯐꯖꯔꯕ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯃꯥꯟꯕ ꯗꯂꯥꯟ ꯑꯃ ꯎꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯗꯂꯥꯟꯗꯨꯒꯤ ꯁꯅꯥꯊꯣꯡ ꯇꯝꯅ ꯃꯈꯣꯏ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯁꯅꯥꯊꯣꯡ ꯃꯌꯥꯗꯒꯤ ꯍꯧꯔꯒ ꯂꯩꯃꯥꯏꯗ ꯊꯥꯡ ꯇꯦꯟ ꯇꯥ ꯆꯨꯡꯒꯣꯏ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥꯃꯔꯨꯝ ꯇꯥꯔꯝꯃꯤ꯫ ꯗꯂꯥꯟꯗꯨꯒꯤ ꯁꯨꯃꯥꯡ ꯃꯌꯥꯗ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯊꯣꯉꯥꯛꯄ ꯀꯅꯥꯃꯠꯇ ꯎꯗꯦ꯫ ꯁꯒꯣꯜ ꯁꯪꯗ ꯁꯒꯣꯜ ꯑꯃꯠꯇ ꯂꯩꯕ ꯎꯗꯦ꯫ ꯗꯂꯥꯟꯗꯨꯒꯤ ꯀꯥꯁꯤꯡ ꯃꯊꯪ ꯃꯊꯪ ꯆꯪꯗꯨꯅ ꯌꯦꯡꯉꯤ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯎꯔꯝꯗꯦ꯫ ꯃꯃꯩꯗ ꯑꯆꯧꯕ ꯀꯥ ꯑꯃꯗ ꯁꯛꯍꯦꯟꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯃꯔꯤꯈꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯡꯗꯨ ꯃꯔꯨꯞ ꯃꯔꯤ ꯑꯗꯨꯕꯨ ꯉꯥꯏꯔꯝꯕ ꯃꯥꯜꯂꯤ꯫ ꯃꯔꯨꯞ ꯃꯔꯤꯗꯨ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯡ ꯑꯗꯨꯅ ꯃꯔꯨꯞ ꯃꯔꯤꯗꯨ ꯃꯅꯨꯡ ꯏꯊꯪ ꯊꯪꯕ ꯀꯥ ꯑꯃꯗ ꯄꯨꯁꯤꯟꯗꯨꯅ ꯑꯊꯨꯝ ꯑꯍꯥꯎ
ꯁꯟꯗꯦꯁ ꯀꯌꯥ ꯃꯔꯨꯝ ꯂꯥꯡꯗꯨꯅ ꯁꯦꯕꯥ ꯇꯧꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯤꯅꯥꯏ ꯑꯃꯠꯇꯁꯨ ꯂꯩꯕ ꯎꯗꯦ꯫ ꯈꯨꯗꯤꯡꯃꯛ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯡ ꯑꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯃꯇꯨꯡꯗ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯡ ꯑꯗꯨꯅ ꯃꯔꯨꯞ ꯃꯔꯤꯗꯨ ꯑꯃꯃꯝ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒ ꯂꯩꯃꯤꯟꯅꯔꯤꯕ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯃꯄꯤ ꯇꯥꯅ ꯀꯞꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯔꯝ ꯍꯪꯕꯗ ꯔꯥꯖꯀꯨꯃꯥꯔꯤꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤ꯫ ꯔꯥꯖꯀꯨꯃꯥꯔ, ꯑꯩ ꯅꯍꯥꯛꯀꯤꯗꯃꯛ ꯈꯟꯕꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯅꯍꯥꯛꯁꯤ ꯍꯦꯛ ꯎꯕꯗ ꯃꯇꯤꯛ ꯂꯩꯕ ꯅꯤꯡꯊꯧꯔꯦꯜ ꯀꯅꯥꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩꯅ ꯈꯪꯉꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯁꯦ ꯅꯉꯣꯟꯗ ꯇꯝꯂꯒꯦ꯫ ꯑꯩꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯑꯗꯨꯒ ꯑꯩꯒ ꯂꯣꯏꯅꯔꯤꯕ ꯔꯥꯖꯀꯨꯃꯥꯔꯤ ꯃꯥꯟꯕꯤ ꯅꯍꯥꯛꯀꯤ ꯃꯔꯨꯞ ꯑꯍꯨꯝꯕꯨ ꯄꯨꯈꯤꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯅ ꯍꯤꯡꯁꯥꯕꯤ ꯉꯥꯛꯇꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯈꯣꯏ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯩꯒꯤ ꯏꯄꯥ ꯏꯃꯥ ꯏꯆꯤꯜ ꯏꯅꯥꯎ ꯃꯔꯤ ꯃꯇꯥ ꯄꯨꯝꯅꯃꯛ ꯆꯥꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯇ ꯅꯠꯇꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯜ, ꯃꯤꯅꯥꯏ ꯑꯃꯗꯤ ꯁꯒꯣꯜ ꯁꯥꯃꯨ ꯄꯨꯝꯅꯃꯛ ꯃꯊꯪ ꯃꯊꯪ ꯆꯥꯊꯣꯛꯈꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯆꯥꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯅꯍꯥꯛꯁꯨ ꯎꯔꯝꯂꯒꯅꯤ, ꯂꯝꯗꯝ ꯑꯁꯤꯗ ꯅꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯎꯔꯝꯂꯣꯏ꯫ ꯍꯤꯡꯁꯥꯕꯤꯁꯤꯡꯗꯨꯅ ꯂꯣꯏꯅ ꯆꯥꯈꯤꯕꯅꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯩꯍꯥꯛꯄꯨꯗꯤ ꯆꯥꯗꯅ ꯊꯝꯕꯤꯔꯤ꯫ ꯍꯤꯡꯁꯥꯕꯤꯁꯤꯡ ꯑꯗꯨꯅ ꯅꯈꯣꯏ ꯃꯔꯤꯕꯨ ꯂꯥꯞꯇꯛꯅ ꯂꯥꯛꯄ ꯎꯕꯗ ꯃꯇꯥꯡ ꯆꯥꯕꯗ ꯅꯈꯣꯏꯕꯨ ꯆꯥꯔꯒꯅꯤ ꯍꯥꯏꯅ ꯃꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯧ ꯃꯆꯥꯅ ꯍꯪꯉꯤ, ꯅꯍꯥꯛꯀꯤ ꯋꯥꯔꯤꯗꯨꯅ ꯆꯨꯝꯂꯕꯗꯤ ꯅꯍꯥꯛꯄꯨ ꯑꯩꯅ ꯍꯤꯡꯁꯥꯕꯤ ꯅꯠꯇꯦ ꯍꯥꯏꯕ ꯀꯔꯝꯅ ꯊꯥꯖꯅꯤ? ꯑꯩꯒꯤ ꯃꯔꯨꯞꯁꯤꯡꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯍꯥꯛꯁꯨ ꯑꯩꯕꯨ ꯆꯥꯈ꯭ꯔꯕꯗꯤ? ꯔꯥꯖꯀꯨꯃꯥꯔꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯩ ꯋꯥꯐꯝꯗꯣ ꯍꯥꯏꯖꯒꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯁꯥꯔꯤꯕꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯍꯤꯡꯁꯥꯕꯤꯅꯤ, ꯑꯗꯨꯒ ꯑꯩꯍꯥꯛꯇꯤ ꯅꯠꯇꯦ ꯍꯥꯏꯕꯗꯣ ꯇꯥꯛꯆꯒꯦ꯫ ꯃꯈꯣꯏꯗꯤ ꯍꯤꯡꯁꯥꯕꯤꯅꯤꯅ ꯆꯥꯔꯤꯕ ꯃꯈꯩ ꯄꯦꯟꯕ ꯅꯥꯏꯗꯦ꯫ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕꯗ ꯃꯈꯣꯏꯗꯤ ꯃꯌꯥꯝ ꯆꯥꯒꯅꯤ꯫ ꯃꯗꯨꯅꯁꯨ ꯃꯈꯣꯏꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯀꯣꯛꯍꯟꯕ ꯉꯝꯂꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯁꯥ ꯉꯥ ꯅꯠꯇ꯭ꯔꯒꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯊꯤꯕ ꯆꯠꯄꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯁꯥ ꯉꯥ ꯃꯤ ꯑꯃꯠꯇ ꯂꯩꯇꯕꯅ ꯑꯔꯥꯞꯄ ꯃꯐꯝꯗ ꯃꯈꯣꯏ ꯆꯠꯄꯅꯤ꯫ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡꯗ ꯍꯥꯏꯌꯨ, ꯅꯨꯃꯤꯗꯥꯡ ꯇꯨꯝꯕ ꯇꯧꯗꯅ ꯃꯈꯣꯏꯕꯨ ꯌꯦꯡꯍꯜꯂꯨ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯁꯣꯏꯗꯅ ꯆꯨꯝꯅꯤ꯫ ꯑꯗꯨꯒ ꯅꯍꯥꯛꯅ ꯑꯩꯕꯨ ꯅꯨꯃꯤꯗꯥꯡ ꯆꯨꯞꯄ ꯁꯦꯟꯅꯔꯕꯁꯨ ꯑꯩꯗꯤ ꯃꯐꯝꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯂꯣꯏ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯇꯧꯕꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯍꯤꯡꯁꯥꯕꯤꯁꯤꯡꯅ ꯈꯖꯤꯛꯇꯪ ꯍꯦꯛ ꯆꯤꯡꯅꯈꯤꯕꯗ ꯅꯈꯣꯏꯕꯨ ꯈꯨꯗꯛꯇ ꯍꯥꯠꯈꯤꯗꯧꯔꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯑꯩꯕꯨꯁꯨ ꯃꯈꯣꯏꯅ ꯍꯥꯠꯈꯤꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯤꯡꯊꯧꯃꯆꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯍꯨꯝꯗꯨ ꯄꯨꯟꯅ ꯀꯧꯗꯨꯅ ꯋꯥ ꯈꯟꯅꯗꯨꯅ ꯑꯔꯣꯟꯕ ꯋꯥꯐꯝꯗꯨ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯔꯥꯖꯀꯨꯃꯥꯔꯤꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝꯁꯤꯡ, ꯍꯥꯏꯕꯗꯤ ꯅꯨꯃꯤꯗꯥꯡ ꯇꯨꯝꯗꯅ ꯃꯈꯣꯏꯒ ꯂꯩꯃꯤꯟꯅꯔꯤꯕ ꯅꯨꯄꯤꯁꯤꯡꯗꯨ ꯁꯪꯗꯨꯅ ꯂꯩꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯕꯗꯨ ꯔꯥꯖꯀꯨꯃꯥꯔꯤ ꯁꯥꯔꯤꯕ ꯍꯤꯡꯁꯥꯕꯤꯁꯤꯡ ꯑꯗꯨꯅ ꯈꯪꯂꯝꯗꯦ꯫ ꯃꯔꯝꯗꯤ ꯃꯈꯣꯏꯗꯤ ꯑꯍꯤꯡ ꯆꯥꯛꯇꯥꯕꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯃꯇꯝ ꯑꯌꯥꯝꯕꯗ ꯇꯨꯝꯗꯨꯅ ꯂꯩ꯫ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯦꯡꯕ ꯑꯗꯨꯗꯤ ꯇꯨꯝꯂꯝꯗꯦ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯔꯨꯞꯁꯤꯡꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗ ꯐꯃꯨꯡꯗ ꯇꯨꯝꯁꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯊꯦꯡꯖꯤꯜꯂꯛꯄ ꯃꯇꯝꯗ ꯔꯥꯖꯀꯨꯃꯥꯔꯤ ꯁꯥꯔꯤꯕꯤ ꯍꯤꯡꯁꯥꯕꯤꯁꯤꯡꯗꯨ ꯀꯥꯗꯒꯤ ꯊꯣꯛꯈꯤꯗꯨꯅ ꯑꯔꯥꯞꯄ ꯃꯐꯝꯗ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯆꯠꯈꯤ꯫ ꯑꯗꯨꯒ ꯅꯣꯡ ꯉꯥꯜꯂꯝꯗꯥꯏ ꯃꯇꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒ ꯂꯩꯃꯤꯟꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯅꯤꯡꯉꯥꯏꯗꯅ ꯑꯗꯨꯝ ꯇꯨꯝꯂꯝꯃꯤ꯫ ꯍꯤꯡꯁꯥꯕꯤꯁꯤꯡꯗꯨ ꯅꯣꯡ ꯉꯥꯜꯂꯐꯥꯎꯕ ꯑꯗꯨꯝ ꯇꯨꯝꯗꯨꯅ ꯂꯩ꯫ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝꯗ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒ ꯂꯣꯏꯅꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯀꯨꯞꯅ ꯁꯦꯟꯅꯔꯕꯗ ꯅꯤꯡꯊꯧꯃꯆꯥ ꯑꯗꯨꯒ ꯂꯩꯃꯤꯟꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯅꯨꯃꯤꯗꯥꯡ ꯆꯠꯊꯣꯛꯄꯁꯨ ꯎꯗꯦ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯁꯨ ꯇꯨꯝꯗꯦ꯫ ꯅꯤꯡꯊꯧꯃꯆꯥ ꯑꯗꯨꯒ ꯂꯩꯃꯤꯟꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯅꯨꯃꯤꯗꯥꯡ ꯆꯠꯊꯣꯛꯄ ꯇꯧꯗꯦ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯁꯨ ꯇꯨꯝꯗꯦ꯫ ꯃꯈꯣꯏꯅ ꯎꯔꯤꯕ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯃꯈꯣꯏꯅ ꯈꯪꯂꯦ, ꯃꯔꯨꯞ ꯑꯍꯨꯝꯗꯨꯒ ꯂꯩꯃꯤꯟꯅꯔꯤꯕꯗꯨ ꯍꯤꯡꯁꯥꯕꯤ ꯑꯣꯏꯒꯅꯤ,
ꯑꯗꯨꯒ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒ ꯂꯩꯃꯤꯟꯅꯔꯤꯕ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯦꯡꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯃꯈꯣꯏ ꯃꯔꯨꯞ ꯃꯔꯤꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯇꯨꯡꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯦꯡꯕꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯍꯤꯡꯆꯥꯕꯤꯁꯤꯡꯗꯨꯅ ꯆꯥꯈꯤꯕꯒꯤ ꯃꯤ ꯑꯃꯁꯨꯡ ꯁꯥ ꯉꯥꯒꯤ ꯁꯔꯨ ꯁꯌꯥꯡꯁꯤꯡ ꯑꯗꯨ ꯁꯍꯔꯒꯤ ꯑꯋꯥꯡ ꯊꯪꯕꯗ ꯄꯨꯂꯞ ꯂꯪꯊꯣꯛꯇꯨꯅ ꯊꯝꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯔꯨꯞ ꯃꯔꯤꯗꯨ ꯅꯣꯡꯃꯗꯤ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨ ꯇꯝꯅ ꯆꯠꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯈ꯭ꯔꯕ ꯁꯔꯨꯁꯤꯡꯅ ꯆꯤꯡꯖꯥꯎ ꯑꯃꯒꯨꯝ ꯄꯩꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯁꯥꯕꯤ ꯑꯍꯨꯝꯗꯨ ꯍꯤꯡꯆꯥꯕꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯃꯇꯧ ꯀꯝꯗꯧꯅ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯀꯗꯒꯦ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯍꯤꯡꯆꯥꯕꯤꯁꯤꯡꯗꯨ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯌꯥꯝꯕꯗꯤ ꯇꯨꯝꯗꯨꯅ ꯂꯩꯕꯅ ꯃꯈꯣꯏ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯒꯗꯒꯦ ꯍꯥꯏꯅ ꯈꯟꯅꯕꯒꯤ ꯇꯥꯟꯖꯥ ꯐꯪꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯃꯈꯣꯏꯗ ꯍꯥꯏꯔꯝꯃꯤ ꯁꯃꯨꯗ꯭ꯔꯔꯣꯝꯗ ꯆꯠꯇꯨꯅ ꯍꯤ ꯑꯃꯁꯨꯡ ꯖꯍꯥꯖ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯗꯨꯅ ꯖꯍꯥꯖ ꯇꯣꯡꯗꯨꯅ ꯆꯠꯈꯤꯕꯅ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯗꯨ ꯃꯍꯥꯛꯀꯤ ꯂꯩꯖꯕ ꯁꯅꯥ ꯂꯨꯄꯥ ꯄꯨꯝꯅꯃꯛ ꯄꯨꯔꯛꯇꯨꯅ ꯃꯔꯨꯞ ꯃꯔꯤꯗꯨꯒ ꯂꯣꯏꯅꯅ ꯁꯃꯨꯗ꯭ꯔꯔꯣꯝꯗ ꯆꯠꯇꯨꯅ ꯑꯅꯛꯄꯗ ꯖꯍꯥꯖ ꯎꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯑꯁꯨꯝ ꯖꯍꯥꯖ ꯌꯦꯡꯕꯗ ꯅꯣꯡꯃꯗꯤ ꯑꯅꯛꯄꯗ ꯖꯍꯥꯖ ꯑꯃꯈꯛ ꯂꯥꯛꯄ ꯎꯔꯦ꯫ ꯃꯈꯣꯏ ꯃꯉꯥꯅ ꯖꯍꯥꯖ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯅꯕ ꯈꯨꯠ ꯁꯥ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯑꯃꯁꯨꯡ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯖꯍꯥꯖ ꯑꯗꯨꯅ ꯃꯈꯣꯏ ꯃꯉꯥ ꯎꯔꯗꯨꯅ ꯆꯪꯁꯤꯜꯂꯛꯈꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯁꯨꯡ ꯃꯔꯨꯞ ꯃꯔꯤꯗꯨ ꯖꯍꯥꯖ ꯑꯗꯨꯗ ꯀꯥꯈꯠꯂꯛꯂꯦ꯫ ꯃꯇꯝ ꯑꯁꯤꯗ ꯔꯥꯖꯀꯨꯃꯥꯔꯤꯅ ꯖꯍꯥꯖ ꯃꯄꯨ ꯑꯗꯨꯗ ꯖꯍꯥꯖ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯤ ꯍꯤꯡꯆꯥꯕꯤꯅ ꯄꯥꯜꯂꯤꯕ ꯃꯐꯝꯅꯤ꯫ ꯍꯥꯏꯔꯤꯕ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯈꯨꯠꯇꯨ ꯀꯪꯐꯥꯜꯗꯒꯤ ꯃꯥꯏꯜ 40 ꯐꯥꯎꯕ ꯁꯥꯡꯗꯣꯛꯄ ꯉꯝꯕꯅ ꯌꯥꯔꯤꯕ ꯃꯈꯩ ꯈꯔ ꯊꯨꯅ ꯆꯠꯈꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯁꯨꯡ ꯃꯔꯨꯞ ꯃꯔꯤ ꯑꯗꯨꯅ ꯖꯍꯥꯖ ꯑꯗꯨꯕꯨ ꯍꯣꯜꯂꯤꯕ ꯍꯤꯔꯣꯏ ꯃꯌꯥꯝ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯇꯨꯅ ꯌꯥꯝꯅ ꯌꯥꯡꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏ ꯃꯇꯝꯗ ꯃꯈꯣꯏꯅ ꯂꯥꯛꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗꯒꯤ ꯍꯤꯡꯆꯥꯕꯤꯅ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯍꯧꯕ ꯑꯃ ꯇꯥꯔꯛꯈꯤ꯫ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯃꯔꯨꯞ ꯃꯔꯤ ꯑꯃꯁꯨꯡ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯔꯝꯗꯕꯗꯨꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯈꯜꯂꯤ ꯃꯈꯣꯏ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯝꯂꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯃꯈꯣꯏ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯁꯥ ꯑꯃꯁꯨꯡ ꯃꯈꯨꯠ ꯁꯥꯡꯗꯣꯛꯇꯨꯅ ꯃꯔꯨꯞ ꯃꯔꯤ ꯑꯃꯁꯨꯡ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯐꯥꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯍꯥꯖ ꯑꯗꯨꯗꯤ ꯃꯥꯏꯜ 40 ꯍꯦꯟꯅ ꯂꯥꯞꯅ ꯆꯠꯈꯤꯕꯅ ꯂꯥꯝꯕ ꯐꯪꯂꯝꯗꯦ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨꯅ ꯂꯥꯎꯔꯛꯂꯝꯃꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯕꯨ ꯅꯍꯥꯛ ꯅꯇꯣꯝꯇ ꯆꯥꯔꯒꯦ ꯍꯥꯏꯅ ꯈꯜꯂꯕ꯭ꯔꯥ? ꯃꯟꯇ꯭ꯔꯤ ꯃꯆꯥ ꯀꯣꯇꯋꯥꯜꯒꯤ ꯃꯆꯥ ꯂꯂꯣꯟꯕꯒꯤ ꯃꯆꯥꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯔꯨꯞ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨ ꯍꯤꯡꯆꯥꯕꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯂꯥꯎꯔꯛꯂꯤꯕꯗꯨ ꯇꯥꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯥꯖꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨꯅ ꯂꯥꯎꯔꯛꯂꯤꯕꯗꯨ ꯑꯇꯩ ꯀꯅꯥ ꯑꯃꯠꯇꯅ ꯇꯥꯔꯝꯗꯦ꯫ ꯁꯨꯞꯅꯒꯤ ꯃꯔꯨꯞ ꯑꯍꯨꯝꯗꯨ ꯈꯛꯇꯅ ꯇꯥꯔꯝꯃꯤ꯫ ꯖꯍꯥꯖ ꯃꯄꯨ ꯑꯗꯨꯅ ꯃꯈꯣꯏ ꯃꯉꯥꯗ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯇꯤ ꯑꯔꯥꯞꯄꯗ ꯁꯅꯥ ꯊꯤꯕ ꯆꯠꯄꯅꯤ, ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯛꯄꯗ ꯂꯩꯕ ꯍꯤꯊꯥꯡꯐꯝ ꯑꯃꯗ ꯂꯩꯍꯧꯔꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕꯤꯁꯤꯡꯅ ꯌꯧꯕ ꯉꯝꯂꯔꯣꯏꯗꯕ ꯃꯐꯝ ꯌꯦꯡꯗꯨꯅ ꯃꯈꯣꯏ ꯃꯉꯥꯗꯨ ꯍꯤꯊꯥꯡꯐꯝ ꯑꯃꯗ ꯊꯅꯝꯂꯦ꯫ ꯃꯈꯣꯏ ꯈꯣꯡꯅ ꯐꯅ ꯁꯥꯡꯅ ꯆꯠꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗꯤ ꯈꯣꯡꯅ ꯁꯥꯡꯅ ꯆꯠꯄ ꯑꯗꯨꯗ ꯋꯥꯕꯅ ꯂꯣꯏꯔꯦ꯫ ꯑꯔꯥꯝ ꯈꯧꯔꯥꯡꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯃꯐꯝ ꯑꯗꯨꯗ ꯄꯣꯊꯥꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯂꯂꯣꯟꯕꯒꯤ ꯃꯆꯥ ꯑꯗꯨꯕꯨ ꯑꯅꯛꯄꯗ ꯀꯩꯊꯦꯜꯗꯒꯤ ꯆꯥꯕ ꯌꯥꯕ ꯈꯔ ꯂꯩꯔꯨꯅꯕ ꯊꯥꯈꯤ꯫ ꯑꯗꯨꯕꯨ ꯂꯂꯣꯟꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯒ ꯂꯣꯏꯅꯔꯛꯂꯤꯕ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯅ ꯈꯟꯈꯤꯗꯨꯅ ꯆꯠꯈꯤꯕꯗꯒꯤ ꯑꯗꯨꯃꯛ ꯍꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯤꯡꯊꯧ ꯃꯆꯥꯅ ꯀꯣꯇꯋꯥꯜꯒꯤ ꯃꯆꯥꯗꯨ ꯑꯃꯨꯛ ꯊꯥꯔꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯍꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥꯕꯨ ꯑꯃꯨꯛ ꯊꯥꯔꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯔꯥꯖꯀꯨꯃꯥꯔꯤꯗꯨ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯅ ꯈꯟꯈꯤꯗꯨꯅ ꯑꯗꯨꯝ ꯍꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯃꯩꯊꯪꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯗꯨ ꯊꯅꯝꯂꯒ ꯑꯅꯛꯄꯗ ꯂꯩꯕ ꯀꯩꯊꯦꯜꯗꯒꯤ ꯑꯆꯥ ꯑꯊꯛ ꯈꯔ ꯂꯩꯔꯨꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯀꯩꯊꯦꯜꯗ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯍꯨꯝꯃꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯔꯨꯞ ꯑꯍꯨꯝ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯅꯍꯥꯛꯅ ꯂꯣꯏꯅꯔꯛꯂꯤꯕ ꯅꯨꯄꯤꯗꯨ ꯍꯤꯡꯆꯥꯕꯤꯅꯤ,
ꯅꯍꯥꯛꯁꯨ ꯆꯠꯈ꯭ꯔꯅꯨ ꯍꯥꯏꯗꯨꯅ ꯆꯠꯍꯜꯂꯝꯗꯦ꯫ ꯑꯁꯣꯝꯗ ꯔꯥꯖꯀꯨꯃꯥꯔꯤꯗꯨ ꯅꯥꯏꯇꯣꯝ ꯇꯥꯍꯧꯔꯝꯃꯤ꯫ ꯃꯔꯨꯞ ꯃꯔꯤꯗꯨꯗꯤ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯌꯧꯅꯅꯕ ꯆꯠꯅꯈ꯭ꯔꯦ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯗ ꯔꯥꯖꯀꯨꯃꯥꯔꯤꯗꯨ ꯋꯥꯔꯕꯁꯨ ꯋꯥꯅ ꯀꯩꯊꯦꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏꯔꯕ ꯅꯨꯄꯤ ꯑꯃꯒꯤ ꯃꯌꯨꯝꯗ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯑꯣꯏꯅ ꯆꯪꯖꯐꯝ ꯂꯧꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯅꯤꯡꯊꯧ ꯃꯆꯥꯒꯤ ꯃꯐꯝꯗꯒꯤ ꯈꯪꯍꯧꯕ ꯅꯤꯡꯊꯧ ꯃꯆꯥ ꯑꯃꯗꯤ ꯃꯔꯨꯞ ꯃꯔꯤꯗꯨꯒꯤ ꯂꯩꯐꯝ ꯁꯍꯔ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯈꯤ꯫ ꯁꯍꯔꯗꯨ ꯌꯧꯔꯛꯂꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯀꯥꯏꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯐꯖꯔꯕ ꯌꯨꯝ ꯑꯃ ꯁꯦꯜ ꯄꯤꯗꯨꯅ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯑꯣꯏꯅ ꯑꯣꯏꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯁꯥꯃꯛꯁꯤ ꯆꯧꯕꯣꯔꯗ ꯁ꯭ꯋꯔꯒꯒꯤ ꯂꯥꯏꯃꯛꯀ ꯃꯥꯟꯅꯔꯕ ꯃꯤꯁꯛꯅꯤ ꯍꯥꯏꯅ ꯁꯛꯇꯥꯛꯆꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯆꯧꯕꯣꯔ ꯍꯩꯕ ꯀꯌꯥꯕꯨ ꯁꯤꯡꯅꯔꯝꯃꯤ꯫ ꯆꯧꯕꯣꯔ ꯑꯗꯨꯗ ꯂꯨꯄꯥ ꯂꯥꯛ ꯂꯥꯛ ꯊꯥꯅꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯧꯕꯣꯔꯗ ꯄꯣꯔꯕ ꯑꯗꯨꯒ ꯂꯨꯄꯥ ꯂꯥꯛꯇꯨ ꯄꯤꯕ ꯉꯝꯗ꯭ꯔꯕꯗꯤ ꯃꯤꯁꯛ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯃꯍꯥꯛꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯍꯥꯏꯅ ꯌꯥꯅꯔꯝꯃꯤ꯫ ꯆꯧꯕꯣꯔ ꯍꯩꯕꯤ ꯅꯨꯄꯤ ꯍꯥꯏꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯁꯍꯔ ꯑꯗꯨꯗ ꯁꯛꯈꯪꯅꯕ ꯍꯧꯔꯛꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯣꯇꯋꯥꯜꯒꯤ ꯃꯆꯥ, ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥ ꯑꯃꯁꯨꯡ ꯂꯂꯣꯟꯕꯒꯤ ꯃꯆꯥꯗꯨ ꯆꯧꯕꯣꯔ ꯍꯩꯔꯦ ꯍꯥꯏꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯆꯥꯎꯊꯣꯛꯆꯔꯤꯕ ꯃꯤꯁꯛ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯆꯧꯕꯣꯔ ꯍꯩꯕꯤ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯆꯧꯕꯣꯔ ꯁꯤꯡꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯃꯥꯏꯊꯤꯔꯝꯃꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯂꯨꯄꯥ ꯂꯥꯛ ꯂꯥꯛ ꯄꯤꯕ ꯉꯝꯗꯕꯅ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯗ ꯁꯥꯕ ꯀꯩꯁꯨꯝꯁꯪ ꯑꯃꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯃꯩꯊꯪꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯁꯨ ꯆꯧꯕꯣꯔ ꯍꯩꯕꯤ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯍꯥꯛꯁꯨ ꯆꯧꯕꯣꯔ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯍꯥꯟꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯗ ꯀꯥꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯣꯟꯅ ꯁꯥꯟꯅꯔꯛꯄ ꯃꯇꯝꯗ ꯅꯤꯡꯊꯧ ꯃꯆꯥꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯣꯔꯝꯃꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯂꯨꯄꯥ ꯂꯥꯛ ꯂꯥꯛ ꯄꯤꯕ ꯉꯝꯗ꯭ꯔꯕꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯁꯨ ꯀꯩꯁꯨꯝꯁꯪꯗ ꯊꯝꯕ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯤꯗꯨꯅ ꯃꯍꯥꯛ ꯃꯁꯥꯃꯛ ꯃꯁꯛ ꯇꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯍꯨꯝ ꯑꯗꯨꯁꯨ ꯀꯩꯁꯨꯝꯁꯪꯗꯨꯗꯒꯤ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯃꯔꯨꯞ ꯃꯔꯤꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯁꯦꯡꯕ ꯄꯨꯝꯅꯃꯛ ꯈꯪꯂꯕꯗ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯍꯥꯔꯥꯅꯤꯅ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯕꯨ ꯂꯧꯕ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯙꯨꯝꯙꯥꯝ ꯇꯧꯗꯨꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯤꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯡꯉꯥꯏꯕ ꯉꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯃꯥ ꯃꯄꯥ ꯃꯆꯤꯜ ꯃꯅꯥꯎ ꯃꯔꯤ ꯃꯇꯥ ꯄꯨꯝꯅꯃꯛ ꯅꯤꯡꯁꯤꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯁꯔꯨ ꯃꯌꯥꯝꯅ ꯁꯍꯔꯒꯤ ꯑꯋꯥꯡ ꯊꯪꯕꯗ ꯆꯤꯡꯖꯥꯎ ꯑꯃꯒꯨꯝ ꯄꯩꯗꯨꯅ ꯂꯝꯗꯝ ꯑꯗꯨ ꯍꯤꯡꯁꯥꯕꯤꯒꯤ ꯃꯀꯣꯜ ꯑꯣꯏꯍꯧꯔꯦ ꯍꯥꯏꯅ ꯈꯜꯂꯨꯕꯗ ꯊꯃꯣꯏ ꯀꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯃꯇꯧ ꯑꯗꯨꯗ ꯅꯤꯡꯊꯧ ꯃꯆꯥꯅ ꯃꯔꯝ ꯍꯪꯉꯤ꯫ ꯃꯔꯝ ꯈꯪꯂꯕꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯍꯨꯝ ꯑꯃꯁꯨꯡ ꯃꯍꯥꯛ ꯃꯁꯥꯃꯛꯁꯤ ꯑꯁꯤꯕ ꯃꯤꯒꯤ ꯁꯔꯨꯗꯒꯤ ꯃꯤꯁꯛ ꯑꯗꯨ ꯍꯤꯡꯒꯠꯍꯟꯕ ꯉꯝꯃꯤ꯫ ꯃꯈꯣꯏꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥ ꯃꯔꯤ ꯃꯇꯥ ꯄꯨꯝꯅꯃꯛ ꯍꯤꯡꯒꯠꯍꯟꯕ ꯉꯝꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯍꯤꯡꯁꯥꯕꯤ ꯑꯍꯨꯝꯗꯨ ꯀꯔꯝꯅ ꯍꯥꯠꯀꯗꯒꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯍꯨꯝꯗꯨꯒ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯑꯍꯥꯟꯕꯗ ꯊꯦꯡꯅꯈꯤꯕ ꯎꯃꯪꯒꯤ ꯂꯥꯏꯅꯤꯡꯕ ꯑꯍꯜꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏꯅꯤꯡꯕ ꯑꯍꯜꯗꯨꯗ ꯋꯥꯔꯝ ꯄꯨꯝꯅꯃꯛ ꯍꯥꯏꯖꯗꯨꯅ ꯑꯍꯤꯡꯕ ꯖꯤꯕꯕꯨ ꯃꯥꯡꯍꯟꯕ ꯉꯝꯒꯗꯕ ꯃꯟꯇ꯭ꯔ ꯂꯩꯔꯕꯗꯤ ꯇꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯝꯃꯤ꯫ ꯂꯥꯏꯅꯤꯡꯕ ꯑꯍꯜꯗꯨꯅ ꯃꯈꯣꯏ ꯃꯔꯤꯕꯨ ꯆꯥꯟꯕꯤꯔꯝꯃꯤ꯫ ꯂꯥꯏꯅꯤꯡꯕꯗꯨꯅ ꯃꯍꯥꯛꯀꯤ ꯀꯃꯟꯗꯂꯨꯗꯒꯤ ꯏꯁꯤꯡ ꯈꯔ ꯂꯧꯔꯒ ꯃꯆꯤꯟꯗ ꯋꯥꯍꯩ ꯈꯔ ꯁꯣꯜꯂꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯁꯖꯤ ꯑꯃꯗ ꯏꯁꯤꯡ ꯆꯥꯏꯁꯤꯜꯂꯝꯃꯤ꯫ ꯁꯖꯤꯗꯨ ꯈꯨꯗꯛꯇ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯈ꯭ꯔꯦ꯫ ꯁꯤꯔꯕ ꯁꯖꯤ ꯑꯗꯨꯗ ꯋꯥꯍꯩ ꯈꯔ ꯑꯃꯨꯛ ꯁꯣꯟꯗꯨꯅ ꯏꯁꯤꯡ ꯈꯤꯛꯄꯗꯗꯤ ꯑꯃꯨꯛ ꯍꯟꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯔꯨꯞ ꯃꯔꯤꯗꯨ ꯃꯟꯇ꯭ꯔꯗꯨ ꯈꯪꯂꯕꯗ ꯂꯥꯏꯅꯤꯡꯕ ꯑꯍꯜꯗꯨ ꯈꯨꯔꯨꯝꯖꯗꯨꯅ ꯀꯥꯏꯅ ꯌꯥꯊꯪ ꯂꯧꯔꯝꯃꯤ꯫ ꯃꯔꯨꯞ ꯃꯔꯤ ꯑꯃꯁꯨꯡ ꯔꯥꯖꯀꯨꯃꯥꯔꯤꯗꯨ ꯊꯤꯟꯊꯕ ꯇꯧꯗꯅ ꯁꯔꯨꯒꯤ ꯂꯝꯗꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝꯗꯨ ꯌꯧꯔꯕꯗ ꯃꯈꯣꯏ ꯀꯣꯅꯨꯡ ꯇꯝꯅ ꯆꯪꯁꯤꯜꯂꯤ꯫ ꯃꯈꯣꯏꯕꯨ ꯎꯕꯗ ꯍꯤꯡꯁꯥꯕꯤ ꯑꯍꯨꯝꯗꯨ ꯉꯪꯂꯗꯨꯅ ꯄꯥꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅ ꯈꯨꯗꯛꯇ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯏꯁꯤꯡ ꯆꯥꯏꯁꯤꯜꯂꯝꯃꯤ꯫ ꯍꯤꯡꯁꯥꯕꯤ ꯑꯍꯨꯝꯗꯨ ꯈꯨꯗꯛꯇ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯈꯤꯗꯨꯅ ꯂꯩꯃꯥꯏꯗ ꯄꯨꯞ ꯂꯥꯎꯅ ꯇꯨꯈꯤ꯫ ꯍꯤꯡꯁꯥꯕꯤꯒꯤ ꯑꯁꯤꯕ ꯃꯁꯥꯁꯤꯡ ꯑꯗꯨ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯎꯠ ꯑꯣꯏꯅ ꯃꯥꯡꯍꯜꯂꯝꯃꯤ꯫ ꯃꯇꯨꯡꯗ ꯁꯔꯨꯒꯤ ꯆꯤꯡꯖꯥꯎꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯔꯨꯞ ꯃꯔꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯍꯩꯕ ꯃꯟꯇ꯭ꯔꯁꯤꯡꯗꯨ ꯁꯣꯟꯗꯨꯅ ꯁꯤꯈ꯭ꯔꯕ ꯃꯌꯥꯝ ꯑꯗꯨ
लोइना हिंगꯠहल्लम्मे राजकुमारी दो महाकी ममा मपा मरी मता मयामदो महाकी हेक मिटमांगदा हिंगलकपा अदुदा अंगकपना पिक थनख्रे लमदम मदुदा मखोई नुमित खरनी हराव तयाम्बा फोंदोकपा ओइना लेलम्मे अमसुंग नुमित खरनीगी मतुंगदा मखोई मरमदा अमुक हलकलम्मे अमसुंग मखोई नुंगाई याइफना पानखिरम्मे वारिसि नुंगाइबिरगदि लाइक तौबिरमु कमेंट तौबिरमु अमदि चैनल असिदा नौना संबिरकपा ओइरगदि सब्सक्राइब तौबिरमु।